Kuki Singna Thamki Pating Badugi Merk Zomi Amadi Paite Zo Namna Khundao, Sampu District Mafam Sing the Dukan Hangna Bamadi Lambi the Karis, I think Pamata Bagum, Garija Roxin Taunaki. India Madi Taliban Kaktanatana, Baluchistan, Khyber, Pakatun Kwaga, Amukta the Pakistan land King of Gadoribra. India Madi Taliban Kaktanatana, Baluchistan, Khyber, Pakatun Kwag amukta da Pakistan land tinawang ngamgaduri bra haibo hangasina maram oiraga Pakistan gi lusing besing ahing tumba yanadri haina report amana phongtokli report asigi matung ina matam amada Pakistan gi asauba yekna balaiba asi India khakto oiramane dubo hauju Afghanistan su Pakistan ga asauba yekna balaiba amoirakre Pakistan gi oina hena lusilakli bidi laiba asigi manungsana lairaba Baluchistan amadi Khyber Pakhtunkhwa haidiba state anisu Pakistan ki tokhai na tana akan mamuna lan horakli hauzik laidi ba phibam asida di Pakistan ki lan missing Baluchistan amadi Khyber Pakhtunkhwa sang mangambagi phibam na leithri maram aduna Pakistan ki lusing basing na yekna ba leibak India amadi Afghanistan yauna Baluchistan amadi Khyber Pakhtunkhwa ga matau kramna lanthingna ga dori bano habisini matam amada Pakistan Afghanistan bu khulai oina sizinaduna India gi mayukta laina bo honaram khibane dubo Pakistan gi lalong adu khanglakpana maram oiraga India gi lusingba singa fajarab thawrang thawsalamari diplomacy tawduna Afghanistan India gi marup oina pusilakhibane hari experts na phungdorakpagi matung ina Pakistan gi lusingba singna India na matam amad hekta Arabian Sea Fox flag operation sa tharakadra highway akib sauna laitabasnati maram aduna Pakistan gi lusingba singna China Bangladesh amadi Turkey bu makoi ki misangda lepina basu thawrang lakhibani masidana tana America busu khani gi potlam sing amadi thaw gi masak kya lei hejinduna makoi gi maiki de lepina thawrang tawdun lakhibani aduma pa hawjuma ki oina makoina mangliba manglana do mangphauna bigi wari de leithri karigumba Pakistan gi Baluchistan amadi Khyber Pakhtunkhwa tokhaina takhragadi Pakistan gi saktam hanadigi hena akaiba haibadu oiragani hainasu phongdorakli Afghanistan ki Taliban government ga haujuk sauna muknari basisu laibani gi marakta lairiba kilometer lising ni palom sang border area sigini Pakistan hari balaiba si Iran India amadi Afghanistan lepak singa border oiraga laibani maram aduna nuclear khulai leiba leiba oijarabasu Pakistan amukta da India Pakistan Baluchistan amadi Khyber Pakhtunkhwa ga lanthingna bahaibisi matik natabana leiba asigi lusingba sing tumba yaraktabani hairianasu pausta makhata na phungdorakli UP gi accident na miyoi mari sire Uttar Pradesh ki Baharas district ta ngarang car amaga nungpuduna lakpa truck amaga thongaina bada anga ama yauna miyoi mari sikre haina police na phungdokre additional superintendent of police city Ramananda Prasana PTI da phungdokpagi matung ina thaudo do ngarang ayuk pung 3 rom tabada Madan Kothi manakta highway da thukibani magna haiki nungpuduna lakpa truck amaga thongaina badu anga ama yauna car adu tonglakpa miyoi mari khudata sikhi laikidraba miyoi singadu ki maming Karan se kuntra intoi sinu se kungani pan Sandra Kishore se kuntra ga mga masum Beki se kawi hen mana phungtokli ASP na haiki makoi Kartik Purnima ga mari lainana Barabanchi district ki Kotwa Khat sahi yoy na pangthokwa mela ama yengbu satpane hari Hunta lanmi ki widigi miyoi lising taragani thoiro mayum thadok umang na lonakri Myanmar gi hunta gi lanmi singna Megawe region gi Pak Township sangsilakpadagi mapamadura leiba khunja lising taragani thorom anakpada leiba umang singda thawai hingna balonakri haina hunta lenga ki miyukta leiba Pak Township People's Administration Humanitarian Department na phungdokri masing yamlabo hunta lanmi singna Pak Township ta leiba khungang kya gi yumsing mai thadokhibaga loinana mahoi gi moral mathum kaya su huran khen Humanitarian Department asina report tarokli Myanmar hunta gi Directorate of Defense Industry ki lanmi chawnga romna Megawe region gi Pak Township ngarang kalam ahum thoktuna Myanmar lanmi gi kusangna satminari ba PUC militia member singa loinana township adu sangsilakhibani Myanmar hunta lanmi gi thawong singa du ki bedi gi township adu gi khungang da leiba yum lising ahum henbe gi miyoi lising taragani tho henbana manak nakpada leiba umang singda refugee oine sangjafam logduna wana khangli hari township adu da leiba miyoi singna phungdokpa warolamada township adu gi nongpok thangbada leiba ontotong su village da leiba yum sing Myanmar hunta lanmina ngarang maina tumna thadokre hari Pak Township People's Administration warolamada township adu gi kha thangba awang thangba masum nongsup thangba saruk sing khudum chansinabagi dama hunta lanmina operation sa thaba hokre hairi su paus da makhata na phungdorakli Bosnia da leiba retirement home mai sakpa miyoi 13 sikre Bosnia na
Herzegovina awang nungpok thangmada leiba retirement home ama mai chaklakpada miyoi taramathui sikhre amasung kunthana aso open nangkhre haina authority ki maikei phongdorakti Bosnia gi Tuzla town da leiba retirement home adugi taresu floor da ngang numidang khangudana mai horakpodi gi leibak thirba thawdo da thokibane hari firefighter sing mafam adugi police medical worker employee amasung mafam sing adugi miyoi sing loinana mai kanbigi thabak sathakibaga loinana soklaba miyoi kullom Pakhata ba layenggi da medical center sing da pukre haina police ko wangloi amana phongdokli matawgram na mai du salakibano haibadu khangmangam khidabaga loinana leiba adugi prime minister Narmin Nexikna thawdo adubu yamna laibak thibane haina phongdokhi officials na thamlakibu warol amada mai adu matawgram na salakibano haibigi matangda thigatpigi thabak sing horagan hairi retirement home adu leibi nupi amana phongdorakibada magna building adugi ahum suba floor da tumlingai da ate akaigi makhol ama tarakpadigi hawalakpada mai adu saklamba ukibane hairi retirement home adugi lusingba misat Bakalobik na may salakpada kudong thiba nang labasing adu masak khangkibaga loinana retirement home adugi lusingba oibadigi to'naba phirep su lawkhre hari Russia na Ukraine gi lanmi singda mathwai hingjana ba khulai thadu o haina section warol thamkhre Russia na Pakrovas amasum Kopiansky da lebe Ukraine gi lanmi singbu mathwai hingjana bagi da khulai thadu o haina section warol thamkhre Russian Defense Ministry na phungdoki bu wapam amada leba adugi lanmi singna Ukraine gi awang thangma saruk singda Komang yang nasangsin baga loina lewa adugi city ama oiriba backcrops amasum phana question duna thamne hari Ukraine gi Donbas region nasangsin bagi dam Russia na mamang saidi gi hona backcrops township khudum sansin na ba thawrang tawduna lakli ai ki Russia na patrots amasum Kopians mapung phana question duna thamle amasum mathwai hingjan bagi dam khulai thadok tuna sangjara kadabani haina Russia gi makai gi phungdokhi baga loina Ukraine gi lanmi sing khulai thadok trabadi hingpham amata leitri haina su kian khanbagi wafam sing phongdokhi ai gateway of Donetsk hairaga su khangnaba Patrops township asi mamang saidigi hona khudum sansinana bhona duna lakpaga loina kariguma township asi mapung phana laukshillabadi Donbas region yamna sangsinbada zawna khudong saba phangani Donbas region gi sada taramu Ukraine lanmi sing hauji control tawduna lairibani Russia lanmi sing makhoi gi haising baga loina township ani asi question duna thamji khibo loina Ukraine lanmi sing madubu ngakthokna bhona bada asabu khudong sada ba mamayuk na halagani Russia gi lanmi sing utkiba land gi map amagi matungine Patrodas town sing mapung phana question bagi dama kilometer kharkhta mangairi Russia gi lanmi sing na Kopiansky township ki singthaningai oiraba mafam sing khudum chansin baga loina city edu gi maru oiba lambi kya dasu khumang soksinana ba sangsilakli hari Ukraine gi president Volodymyr Zelensky na hokibani to kaba numita phongdokiba warol amada Kopiansky township tagi Russia gi lanmi sing lauthokna ba yamna kana hona baga loina mafam adu supna tagi Russia gi lanmi humpu khakta mak ngai hari President Zelensky gi wafam sing adu gi ona taina bada Russian Defense Ministry na thamla ku warol amada Russia gi lanmi sing township ani asi kumang yauk sing yangsin na sangsilak pa loina Ukraine gi lanmi sing mathoi hingjana bagi dam osana yana sangjara kadaban haibu wafam phongdokhi sai mari rom surok laba lana si Russia gi lanmi sing Ukraine gi saruk sada taraga mapan hena khudum sansinduna laikhrabana paus na Pakhata na phongdorakli